ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗꯕ ꯅꯨꯄꯥ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯃꯌꯥꯝ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯂꯝꯖꯤꯡꯕ ꯃꯊꯟꯇ ꯐꯝꯗꯨꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯗꯨ ꯆꯤꯛ ꯆꯤꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯑꯉꯥꯡ ꯈꯔꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡ ꯑꯃꯅ ꯂꯝꯖꯤꯡꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯝꯖꯤꯡꯕ, ꯅꯪꯒꯤ ꯀꯕꯣꯛꯇꯣ ꯈꯤꯇꯪ ꯆꯥꯒꯦ꯫ ꯂꯝꯖꯤꯡꯕ ꯀꯕꯣꯛ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ, ꯌꯥꯔꯣꯏ ꯆꯥꯕ, ꯁꯤꯗꯤ ꯑꯩꯅ ꯌꯥꯅ ꯆꯤꯛꯈ꯭ꯔꯕꯅꯤ꯫ ꯆꯤꯛꯑꯁꯨ ꯆꯥꯒꯦ, ꯍꯌꯦꯡ ꯑꯩꯒꯤ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯄꯤꯖꯒꯦꯕ꯫ ꯌꯥꯔꯣꯏꯌꯦ, ꯁꯤꯗꯤ ꯅꯪꯒꯤ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯆꯥꯖꯧ꯫ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯃꯈꯣꯏꯒ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯝꯖꯤꯡꯕꯒꯤ ꯀꯕꯣꯛ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯏꯈꯪ ꯈꯪꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯀꯕꯣꯛ ꯑꯗꯨ ꯆꯤꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯍꯥꯎꯏꯍꯦ, ꯅꯪꯒꯤ ꯀꯕꯣꯛꯁꯤꯗꯤ ꯌꯥꯝꯅ꯫ ꯂꯝꯖꯤꯡꯕ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ, ꯑꯩꯒꯤ ꯀꯕꯣꯛ ꯑꯅꯧꯕ ꯑꯃ ꯁꯤꯡꯉꯛꯑꯣ ꯌꯥꯝ ꯊꯨꯅ꯫ ꯁꯦ, ꯅꯪꯒꯤ ꯀꯕꯣꯛꯁꯤꯗ ꯂꯩꯔꯦ, ꯅꯪ ꯑꯃꯨꯛ ꯆꯥꯔꯣ꯫ ꯅꯪ ꯑꯗꯨꯝ ꯆꯥꯎ, ꯑꯩꯒꯤ ꯑꯅꯧꯕ ꯑꯃ ꯁꯤꯡꯉꯛꯑꯣ꯫ ꯐꯔꯦ, ꯆꯥꯊꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯥꯔꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯀꯞꯂꯒ, ꯅꯪ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯗꯣꯛꯀꯦ, ꯑꯩꯒꯤ ꯀꯕꯣꯛ ꯃꯨꯜꯂꯒ ꯆꯥꯕꯒꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯀꯞꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯗꯤ ꯊꯋꯥ ꯁꯥꯗ ꯀꯕꯣꯛ ꯑꯗꯨ ꯆꯥꯗꯨꯅꯇ ꯂꯩꯊꯣꯛꯏ꯫ ꯂꯝꯖꯤꯡꯕ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯀꯕꯣꯛꯇꯣ ꯊꯣꯏꯕꯅ ꯃꯨꯜꯂꯒ ꯆꯥꯈ꯭ꯔꯤꯕ꯫ ꯆꯥꯖꯁꯅꯨ, ꯃꯥꯁꯨ ꯆꯥꯅꯤꯡꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩꯗꯤ ꯀꯕꯣꯛ ꯑꯅꯧꯕ ꯂꯩꯒꯗꯕꯅꯤ꯫ ꯂꯩꯒꯦ ꯂꯩꯒꯦ, ꯏꯆꯥꯒꯤꯕꯨ ꯂꯩꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥꯒ ꯂꯩꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯀꯕꯣꯛ ꯂꯩꯁꯨ ꯄꯣꯠꯐꯝꯗꯒꯤ ꯃꯆꯥꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯝꯖꯤꯡꯕꯗꯨ ꯀꯞꯄ ꯑꯗꯨ ꯂꯦꯞꯈꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯝꯖꯤꯡꯕ ꯂꯩꯀꯥꯏ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯁꯦꯜ ꯈꯥꯏꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯅꯕ ꯁꯤꯟ ꯂꯥꯡꯂꯤ꯫ ꯂꯝꯖꯤꯡꯕ ꯃꯥꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯂꯤꯕꯗꯨ ꯌꯥꯎꯕ ꯅꯠꯇꯦ꯫ ꯊꯣꯏꯕ ꯆꯅꯝ ꯈꯣꯛꯅ ꯈꯣꯛꯅ ꯃꯥꯒꯤ ꯃꯔꯨꯞꯇ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯗꯨꯝ ꯍꯤꯞꯇꯅ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯂꯝꯖꯤꯡꯕꯁꯨ ꯍꯤꯞꯅ ꯍꯤꯞꯅ ꯈꯨꯝꯂꯛꯏ, ꯉꯁꯤꯗꯤ ꯅꯣꯏ ꯑꯗꯨꯝ ꯇꯧꯔꯣ, ꯃꯊꯪꯗꯗꯤ ꯑꯩ ꯂꯣꯏ ꯇꯧꯔꯒꯦ꯫ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯛꯏ ꯃꯇꯝꯁꯦ ꯑꯩꯈꯣꯏꯅ ꯐꯩꯖꯣꯝ ꯊꯣꯛꯏ ꯃꯇꯝꯗꯒꯤ ꯍꯥꯏꯔꯛꯑꯕꯅꯤ꯫ ꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯁꯥꯎꯅꯤꯡꯅ, ꯑꯩꯅ ꯉꯁꯤ ꯅꯣꯡꯃꯗ ꯏꯁꯥꯁꯦ ꯋꯥꯏꯌꯦꯅ ꯌꯥꯎꯗꯕꯁꯤꯗ ꯅꯪꯅ ꯑꯁꯨꯛꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯍꯦꯛꯇ ꯋꯥꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯆꯥꯕꯅ ꯃꯊꯟꯇꯅ ꯂꯣꯏꯅ ꯆꯥꯅꯅꯕ ꯍꯣꯠꯅꯅꯤ꯫ ꯂꯝꯖꯤꯡꯕ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯅꯪ ꯉꯁꯤ ꯉꯥꯡꯕ ꯁꯨꯛꯂꯦꯞ ꯂꯦꯞꯄꯔꯣꯏ꯫ ꯌꯥꯔꯦ, ꯆꯅꯝꯁꯦ ꯑꯩ ꯈꯣꯛꯂꯛꯑꯒꯦ꯫ ꯆꯅꯝꯗꯤ ꯑꯩ ꯑꯗꯨꯝ ꯈꯣꯛꯑꯒꯦ, ꯁꯤꯡꯁꯨ ꯃꯀꯨ ꯈꯣꯛꯂꯣ꯫ ꯍꯣꯏ꯫ ꯂꯝꯖꯤꯡꯕ ꯎꯄꯥꯏ ꯂꯩꯇ ꯃꯍꯥꯛ ꯇꯟꯅ ꯇꯟꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯂꯝꯖꯤꯡꯕꯅ ꯇꯧꯔꯤꯕꯗꯨ ꯊꯣꯏꯕꯗꯤ ꯃꯃꯤꯠ ꯅꯥꯔꯛꯂ ꯃꯥꯜꯂꯦ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯃꯤꯅ ꯄꯤꯖꯅꯤꯡꯗ꯭ꯔꯤꯗꯨꯒ ꯁꯤꯡ ꯈꯔꯗꯪ ꯈꯣꯛꯄꯗ ꯇꯞꯂꯤ ꯇꯞꯂꯤ ꯇꯧ ꯂꯩ꯫ ꯅꯪ ꯑꯗꯨꯒꯤ ꯈꯨꯇꯧꯗꯨꯗꯤꯅꯦ ꯉꯁꯤꯒꯤ ꯂꯣꯏꯔꯔꯣꯏ꯫ ꯑꯦ, ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ, ꯏꯁꯧ ꯄꯛꯂꯥꯡꯗ ꯂꯥꯡꯉꯤ꯫ ꯑꯩꯁꯨ ꯌꯥꯗ ꯇꯧꯏꯅꯤ꯫ ꯀꯩ ꯑꯃꯨꯛ ꯌꯥꯗ꯭ꯔꯒꯦ ꯍꯥꯏꯁꯦ? ꯈꯨꯠꯁꯦ ꯅꯥꯕꯩꯅꯦ꯫ ꯉꯁꯤꯒꯤ ꯀꯩ ꯊꯕꯛ ꯁꯨꯗꯅ ꯅꯥꯔꯤꯕ? ꯑꯁ, ꯅꯪꯁꯤꯗꯤ ꯄꯪꯍꯪꯗ ꯍꯪꯉꯤ꯫ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧꯗꯨꯗ ꯍꯪꯕ ꯇꯥꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯅꯣꯛꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯂꯝꯖꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛ ꯊꯠꯄ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯠꯇ꯭ꯔꯣ ꯊꯣꯏꯕ ꯅꯪꯅ ꯂꯝꯖꯤꯡꯕꯒꯤ ꯀꯕꯣꯛ ꯂꯧꯔꯒ ꯆꯥꯕꯗ ꯂꯝꯖꯤꯡꯕꯅ ꯀꯞꯄꯗꯣ? ꯅꯨꯄꯥꯗꯨꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯗꯨ ꯈꯪꯅꯣꯛ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯃꯤꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯤ ꯑꯣꯈꯥꯛ ꯄꯤꯖꯅꯤꯡꯗꯕꯖꯥꯠꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯒ ꯊꯤꯔꯒ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦꯕ꯫ ꯑꯩ ꯑꯣꯏꯅ ꯑꯗꯨꯝ ꯃꯊꯥ ꯁꯥꯏ꯫ ꯂꯝꯖꯤꯡꯕꯗꯤ ꯃꯃꯤꯠ ꯃꯅꯥ ꯁꯨꯛꯇꯣꯛꯇꯨꯅ ꯊꯣꯏꯕꯗ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯁꯨꯀꯠꯇꯨꯅ, ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏꯁꯤꯅ? ꯅꯪ ꯑꯃ ꯑꯩꯁꯦ ꯁꯤꯗꯗꯨꯒꯤꯗ ꯇꯧꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯄꯛꯆꯅꯤ ꯌꯥꯝꯅ꯫ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ꯫ ꯑꯩꯅ ꯀꯩꯗꯧꯔꯗꯅ? ꯀꯩꯁꯨ ꯇꯧꯗꯦ, ꯀꯩꯁꯨ ꯇꯧꯗꯦ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯤ ꯈꯔ ꯄꯤꯖꯅꯤꯡꯗꯕꯒꯤ ꯋꯥꯅꯤ꯫ ꯂꯝꯖꯤꯡꯕ ꯊꯣꯏꯕꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯁꯥꯎꯔꯞꯅ ꯁꯤꯡ ꯑꯗꯨ ꯃꯀꯨ ꯈꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯄꯨꯂꯞ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯝꯖꯤꯡꯕꯒ ꯊꯣꯏꯕꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯇꯦꯡꯀꯣꯠꯇꯒꯤ ꯏꯟꯁꯥꯡ ꯑꯗꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯣꯏꯅ ꯍꯩꯊꯔꯝꯃꯤ꯫ ꯊꯣꯏꯕ ꯋꯥꯈꯜꯗ, ꯃꯊꯟꯇ ꯆꯥꯅꯤꯡꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯪ ꯈꯪꯅꯤꯗꯅ꯫ ꯋꯥꯈꯜꯗꯨ ꯈꯟꯅ ꯈꯟꯅ ꯂꯝꯖꯤꯡꯕꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯊꯣꯏꯕꯅ ꯂꯥꯝ ꯂꯥꯝꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯊꯣꯏꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯄꯥꯗ ꯂꯩꯔꯤꯕ ꯃꯇꯣꯡꯗꯨ ꯆꯥꯎ, ꯑꯩꯒꯤ ꯏꯄꯥꯗꯒꯤ ꯆꯥꯔꯣ ꯍꯥꯏꯗꯦ꯫ ꯑꯩꯗꯤꯅꯦ ꯅꯪꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏ ꯆꯥꯅꯤꯡꯉꯤ꯫ ꯌꯥꯔꯣꯏ, ꯁꯤꯗꯤ ꯑꯩꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯆꯥꯒꯦ ꯂꯣꯏꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯣꯏꯅ ꯑꯗꯨꯝ ꯂꯝꯖꯤꯡꯕꯒꯤ ꯃꯄꯥꯗ ꯂꯩꯔꯤꯕ ꯃꯇꯣꯡꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ꯫
ꯂꯝꯖꯤꯡꯕ ꯃꯥꯁꯨ ꯊꯣꯏꯕꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯒꯅꯤ ꯄꯥꯈꯠꯅ ꯃꯇꯣꯡꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯌꯥꯝꯗꯨꯁꯨ ꯑꯅꯤꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯣꯏ ꯑꯅꯤꯕꯨ ꯌꯥꯔꯦꯗ, ꯑꯩ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯔꯦ ꯍꯥꯏꯕ꯫ ꯇꯦꯡꯀꯣꯠꯇꯨꯁꯨ ꯃꯇꯣꯡ ꯌꯥꯝꯅ ꯌꯥꯎꯕꯅꯤꯗ꯫ ꯃꯁꯛꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯑꯩꯁꯨ꯫ ꯅꯪꯉꯣꯟꯗ ꯀꯅꯥ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯒꯦ? ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯑꯝꯇ ꯆꯥꯅꯕ ꯇꯧꯁꯦ." ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯉꯧꯕ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯉꯁꯤ ꯏꯟꯖꯥꯡ ꯈꯨꯍꯥꯎꯗꯣ ꯃꯣꯔꯣꯛꯀ ꯁꯥꯇꯛ ꯇꯧꯔꯒ ꯍꯥꯏꯒꯨꯝꯕꯗꯅ ꯐꯖꯅ ꯍꯥꯎꯏ꯫ ꯑꯩꯗꯤ ꯍꯥꯎꯃꯟꯗꯅ ꯆꯥꯅ ꯆꯥꯅ ꯑꯩꯈꯣꯏ ꯁꯥꯏ ꯅꯤꯡꯁꯤꯡꯉꯛꯏꯅꯤꯅꯦ꯫ ꯅꯪꯗꯤꯅꯦ ꯑꯍꯥꯎꯕ ꯑꯝꯇ ꯆꯥ ꯌꯥꯗꯦ, ꯅꯣꯏ ꯁꯥꯏ ꯅꯤꯡꯁꯤꯡꯉꯦꯗꯅꯤ." ꯂꯝꯖꯤꯡꯕ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯍꯥꯏꯔꯛꯏ꯫ "ꯑꯩꯗꯤ ꯅꯨꯄꯤꯒ ꯀꯣꯏꯔꯁꯨꯅꯦ ꯆꯥꯔꯝꯗꯥꯏꯗꯗꯤ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯗꯧ ꯃꯥꯟꯗꯦ." ꯂꯝꯖꯤꯡꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯗꯣꯔꯛꯏ꯫ "ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯅꯤꯒꯦ, ꯅꯨꯄꯤ ꯐꯥꯎ ꯄꯤꯖꯅꯤꯡꯉꯣꯏ." "ꯏꯁ, ꯅꯣꯏ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤꯕ? ꯈꯪꯉꯤꯅꯦ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯣꯏꯅꯔꯛꯏꯕꯅꯤ꯫ ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏ ꯈꯪꯉꯤ꯫ ꯈꯪꯅꯤ ꯅꯣꯏꯗꯤ ꯌꯥꯝꯅ." ꯊꯣꯏꯕ ꯂꯝꯖꯤꯡꯕꯒꯤ ꯂꯨꯈꯝꯗ ꯄꯥꯛ ꯊꯥꯗꯨꯅ, "ꯅꯪꯒꯤ ꯃꯤ ꯄꯤꯖꯅꯤꯡꯗꯕꯤꯗꯣ ꯍꯥꯟꯅ ꯑꯝꯇ ꯊꯥꯗꯣꯛꯈꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯅꯨꯄꯤꯒ ꯑꯝꯇ ꯐꯪꯉꯣꯏ." ꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕ ꯂꯝꯖꯤꯡꯕꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯝꯖꯤꯡꯕ ꯃꯥꯗꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯊꯣꯏꯕꯕꯨ ꯆꯠꯍꯟꯅꯤꯡꯂꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥꯎ, ꯅꯪ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯗ꯭ꯔꯣ?" "ꯂꯩꯍꯧꯗꯦ, ꯀꯩꯗꯧꯔꯒꯦ?" "ꯀꯩꯝꯇꯁꯨ ꯆꯠꯇꯧ ꯂꯩꯇꯕ꯭ꯔꯣ?" "ꯂꯩꯇꯦ." ꯂꯝꯖꯤꯡꯕ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ "ꯃꯁꯤ ꯃꯤꯁꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯆꯠꯍꯟꯒꯅꯤ ꯇꯧꯔꯤꯁꯦ?" ꯊꯣꯏꯕ ꯃꯥꯗꯤ ꯀꯩꯁꯨ ꯊꯋꯥ ꯁꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯖꯤꯡꯕꯁꯨ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯨꯝꯅꯤꯡꯉꯗꯤ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏ ꯇꯨꯝꯃꯨꯔꯣ." "ꯑꯦ, ꯑꯩꯁꯦ ꯅꯣꯏꯁꯤꯗ ꯌꯥꯝ ꯇꯨꯝꯍꯟꯅꯤꯡꯗ꯭ꯔꯕꯣ?" "ꯇꯨꯝꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯀꯩꯒꯤ ꯌꯨꯝꯗ ꯇꯨꯝꯃꯣ ꯍꯥꯏꯔꯤꯕ? ꯁꯤꯗꯗꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯣꯏ, ꯌꯨꯝꯗꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅꯤꯅ ꯍꯥꯏꯅꯤ." "ꯌꯨꯝꯗꯒꯤꯗꯤꯅꯦ ꯁꯤꯗꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯤ, ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯇꯨꯝꯃꯅꯤ." ꯂꯝꯖꯤꯡꯕ ꯃꯥꯁꯨ ꯊꯣꯏꯕꯗ ꯁꯨꯛꯂꯞ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯀꯕꯣꯛꯂꯩ ꯃꯆꯥꯁꯤꯡꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ "ꯕꯨꯡꯉꯣ, ꯊꯣꯏꯕ, ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ." ꯊꯣꯏꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ, "ꯏꯃꯥ, ꯀꯩ ꯏꯟꯖꯥꯡꯅꯣ?" "ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯉꯦ." "ꯏꯁ, ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯗ." "ꯏꯆꯥꯅꯕꯨ ꯍꯥꯎꯔꯕꯗꯤ ꯌꯥꯔꯦ ꯏꯃꯥꯗꯤ." ꯂꯝꯖꯤꯡꯕꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯁꯨꯛꯇꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯝꯃꯤ, "ꯃꯁꯤꯒꯤ ꯊꯣꯏꯕ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ, ꯃꯊꯤꯕꯣꯡ ꯁꯝ ꯂꯥꯎꯕꯅꯤ." ꯀꯕꯣꯛꯂꯩꯁꯨ ꯆꯥꯛ ꯊꯤꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯂꯝꯖꯤꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯪꯅ ꯄꯤꯖꯅꯤꯡꯉꯝꯃꯣꯏꯗꯕꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ꯫ ꯈꯪꯉꯗꯤ ꯅꯌꯨꯝꯗ ꯍꯟꯈꯣ ꯌꯥꯗ꯭ꯔꯣ? ꯍꯜꯂꯣꯏꯅ ꯍꯟꯗ꯭ꯔꯤꯕ, ꯈꯪꯉꯕ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯁꯨ ꯊꯣꯛꯈꯤ꯫ ꯂꯝꯖꯤꯡꯕꯁꯨ ꯊꯣꯏꯕꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯗ ꯆꯥꯛ ꯏꯁꯤꯡꯁꯨ ꯂꯣꯏꯅ ꯊꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯝꯖꯤꯡꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯒꯤ ꯇꯣꯉꯥꯟꯅ ꯊꯤꯔꯛꯑꯣ." "ꯏꯍꯦ, ꯀꯣꯛ ꯆꯥꯃꯤꯟꯅꯔꯣꯗꯅ." ꯂꯝꯖꯤꯡꯕꯁꯨ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯊꯣꯏꯕꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯑꯩꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯅꯤꯅ ꯄꯥꯈꯠꯂꯤꯅꯦ ꯃꯥꯒꯤꯁꯦ." ꯂꯝꯖꯤꯡꯕ ꯃꯃꯤꯠ ꯈꯥꯅ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯂꯝꯖꯤꯡꯕꯗ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯥꯁꯨ ꯃꯆꯥꯒꯤ ꯃꯒꯨꯟ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯕꯅꯤꯅ ꯍꯥꯏꯔꯛꯏ, "ꯁꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯤꯔꯕꯅꯤ, ꯆꯥꯔꯣ ꯆꯥꯔꯣ." "ꯍꯣꯏ ꯏꯃꯥ." ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯄꯨꯈꯝꯗ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯃꯥꯗꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯏꯕꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯅꯤ ꯄꯥꯈꯠꯇꯨꯅ ꯆꯥꯛꯇꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ꯫ ꯊꯣꯏꯕꯗꯤ ꯂꯝꯖꯤꯡꯕꯒꯤ ꯃꯇꯧ ꯈꯪꯕꯅ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝꯅ ꯃꯁꯥ ꯃꯊꯟꯇ ꯃꯀꯣꯛ ꯑꯗꯨ ꯏꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯆꯥꯅꯨꯄꯥꯕꯨ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ, "ꯇꯞꯅ ꯆꯥꯎꯅꯦ ꯅꯪꯕꯣ, ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯁꯔꯨꯛꯇꯣ ꯂꯧꯔꯒ ꯆꯥꯔꯨꯏꯌꯦ ꯀꯩꯁꯨ." ꯀꯕꯣꯛꯂꯩꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯗꯤ ꯅꯣꯛꯅꯤꯡꯃꯟꯈꯤꯗꯨꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯝꯖꯤꯡꯕ ꯊꯣꯏꯕꯗ ꯑꯃꯨꯛ ꯐꯩꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯉꯣꯟꯗ ꯀꯅꯥ ꯅꯣꯛꯑꯣ ꯍꯥꯏꯒꯦ? ꯅꯣꯛꯀꯅꯨ." "ꯅꯪꯅ ꯑꯩ ꯄꯤꯖꯅꯤꯡꯗꯕꯁꯦ ꯎꯕꯗꯅꯦ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯄ." ꯊꯣꯏꯕꯅ ꯑꯆꯨꯝꯕ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯂꯝꯖꯤꯡꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯛꯅꯔꯕ ꯃꯇꯨꯡꯅꯤ꯫ ꯊꯣꯏꯕ ꯂꯝꯖꯤꯡꯕꯒꯤ ꯐꯃꯨꯡꯗꯨꯗ ꯍꯤꯞꯅ ꯍꯤꯞꯅ ꯍꯥꯏꯔꯛꯏ, "ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯎꯅꯧꯁꯦ." "ꯑꯦ, ꯀꯅꯥ ꯅꯨꯄꯤ? ꯑꯩꯒꯤ ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯑꯣꯏꯒꯗ꯭ꯔꯣ?" "ꯍꯣꯏ." ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯅꯤꯗꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯖꯤꯡꯕ ꯏꯁꯨꯛ ꯁꯨꯛꯅ, "ꯅꯣꯏ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯣ?" "ꯂꯥꯛꯀꯅꯤꯍꯦ, ꯅꯪꯕꯨꯁꯨ ꯄꯉꯥꯡꯗ ꯉꯥꯡꯏ." ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯕꯦꯝꯕꯦꯝ ꯃꯃꯥꯟꯅꯕꯤ ꯁꯅꯥꯒ ꯄꯨꯟꯅ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯣꯏꯕ ꯕꯦꯝꯕꯦꯝꯗ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯥꯏꯈꯩ ꯀꯩꯗꯧ ꯂꯩꯒꯦ? ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ? ꯌꯥꯗꯗꯣꯏꯅꯤ, ꯑꯩꯁꯨ ꯉꯝꯅꯅꯕꯗꯤ ꯍꯣꯠꯅꯖꯕꯅꯤ."
ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯌꯥꯗꯗꯣꯏꯅꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ. ꯅꯨꯄꯥꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ, ꯍꯩꯅꯗꯦ. ꯑꯩꯁꯤꯕꯨ ꯀꯅꯥꯅ ꯂꯥꯡꯍꯜꯂꯤꯅꯣ? ꯂꯝꯖꯤꯡꯕ ꯇꯞꯅ ꯃꯣꯂꯤ ꯃꯣꯂꯤ ꯍꯥꯏꯔꯛꯏ. ꯌꯥꯔꯦꯁꯦ, ꯅꯪꯁꯨ ꯅꯨꯄꯤꯒ ꯆꯞ ꯃꯥꯟꯅꯩ. ꯅꯣꯏꯒꯤ ꯅꯃꯥꯟꯅꯕꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯁꯦ ꯎꯗ꯭ꯔꯣ? ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤ. ꯁꯨꯝ ꯂꯣꯏꯅꯔꯒꯅꯦ ꯍꯦꯟꯅ ꯇꯥꯈꯠꯂꯛꯈꯤꯅꯤ. ꯂꯝꯖꯤꯡꯕ ꯊꯣꯏꯕꯗ ꯃꯃꯤꯠ ꯐꯩꯇꯛ ꯇꯧꯅ ꯌꯦꯡꯂꯝꯃꯤ. ꯊꯣꯏꯕꯁꯨ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯊꯩꯗꯣꯔꯛꯏ. ꯑꯃꯁꯤ ꯅꯃꯥꯟꯅꯕꯤꯔꯣ? ꯃꯥꯅꯦ, ꯃꯃꯤꯡꯅ ꯁꯅꯥ ꯀꯧꯕꯅꯤ. ꯏꯕꯨꯡ ꯑꯃꯁꯤꯒꯤ ꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ? ꯂꯝꯖꯤꯡꯕ ꯀꯧꯕꯅꯤ. ꯑꯣ, ꯂꯥꯛꯑꯣ, ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯎꯁꯦ. ꯀꯥꯏꯗ? ꯊꯔꯣꯏ ꯌꯣꯟꯐꯝꯗ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗ ꯑꯣꯏꯗꯣꯔꯤꯒꯦ? ꯅꯨꯄꯥꯅꯤꯅ ꯃꯆꯤꯟꯅ ꯀꯟꯕꯁꯤꯕꯨ. ꯅꯨꯄꯤ ꯅꯣꯏꯅ ꯅꯨꯄꯥ ꯅꯨꯄꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ, ꯅꯨꯄꯥꯁꯨ ꯅꯨꯄꯤꯗꯧꯅ ꯆꯤꯟ ꯀꯜꯂꯦ ꯍꯥꯏꯕꯗꯣ ꯎꯠꯂꯤꯕꯅꯤ. ꯎꯠꯄꯤꯌꯨ, ꯌꯥꯅꯤ. ꯑꯧ, ꯎꯠꯆꯒꯦ. ꯑꯁꯨꯝꯅ ꯃꯔꯤꯗꯨ ꯊꯔꯣꯏ ꯊꯣꯡꯕ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯌꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯦ. ꯃꯔꯤꯗꯨꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯃꯤ. ꯂꯝꯖꯤꯡꯕ ꯃꯥꯗꯤ ꯊꯔꯣꯏ ꯊꯣꯡꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯅꯤ ꯈꯟꯕꯗ ꯏꯁꯨꯛ ꯁꯨꯛꯊꯗꯨꯅ ꯂꯩꯔꯤ. ꯄꯣꯠꯐꯝ ꯐꯝꯃꯤ ꯅꯨꯄꯤꯗꯨꯅ ꯊꯔꯣꯏ ꯊꯣꯡꯕ ꯇꯦꯡꯀꯣꯠ 2 ꯄꯨꯊꯣꯔꯛꯏ. ꯃꯔꯤꯗꯨꯁꯨ ꯇꯞꯂꯤ ꯆꯥꯕ ꯍꯧꯔꯝꯃꯤ. ꯁꯅꯥꯗꯤ ꯊꯔꯣꯏ ꯊꯣꯡꯕꯗꯨ ꯆꯨꯞꯄ ꯍꯦꯛ ꯍꯩꯇꯕꯅꯤꯅ ꯃꯣꯂꯤ ꯃꯣꯂꯤ ꯆꯥꯔꯤ. ꯂꯝꯖꯤꯡꯕ ꯃꯥꯗꯤ ꯊꯋꯥꯏ ꯇꯥꯅ ꯊꯔꯣꯏ ꯑꯗꯨ ꯆꯨꯞꯂꯝꯃꯤ. ꯊꯣꯏꯕ ꯃꯥꯗꯤ ꯅꯨꯄꯤ ꯃꯃꯥꯡꯗ ꯏꯀꯥꯏꯁꯅꯗꯨꯅ ꯁꯤꯛꯇꯨꯅ ꯆꯥꯔꯤ. ꯊꯣꯏꯕ ꯃꯥꯗꯤ ꯂꯝꯖꯤꯡꯕꯒꯤ ꯈꯨꯆꯥ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯃꯃꯥꯡꯗ ꯈꯪꯏ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯝꯖꯤꯡꯕꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ. ꯇꯞꯅ ꯆꯥꯎ, ꯂꯩꯁꯥꯕꯤꯅꯤ ꯌꯥꯎꯔꯤꯁꯦ, ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯂꯝꯖꯤꯡꯕ ꯆꯥꯔꯝꯕ ꯊꯔꯣꯏꯗꯨ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯣꯏꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯞꯅ ꯑꯃꯨꯛ ꯆꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯔꯤ ꯑꯗꯣ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯊꯣꯏꯕꯒ ꯂꯝꯖꯤꯡꯕꯒ ꯋꯥꯔꯤ ꯁꯥꯟꯅ ꯍꯜꯂꯛꯏ. ꯊꯣꯏꯕ, ꯑꯃ ꯃꯃꯥꯟꯅꯕꯤ ꯁꯅꯥꯗꯣ ꯃꯁꯛ ꯑꯗꯨꯝ ꯐꯖꯩ, ꯑꯩꯒꯤ ꯍꯥꯏꯅꯕꯤꯔꯣ. ꯆꯠꯂꯣꯗ, ꯅꯪꯒꯤ ꯃꯤ ꯄꯤꯖꯅꯤꯡꯗꯕ ꯃꯑꯣꯡꯁꯤꯒ ꯅꯨꯄꯤga ꯀꯣꯏꯅꯤꯡ ꯁꯥꯔꯗꯅ. ꯑꯁ, ꯃꯤ ꯄꯤꯖꯅꯤꯡꯗ꯭ꯔꯁꯨ ꯏꯇꯨ ꯐꯥꯎꯗꯤ ꯄꯤꯖꯗꯣꯏꯅꯤ. ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯦ? ꯑꯁꯦꯡꯕꯩꯅꯦ ꯃꯤ. ꯍꯥꯏꯕꯤꯔꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯄꯤꯖꯅꯤꯡꯗꯕꯤꯗꯣ ꯍꯦꯛ ꯇꯧꯔꯣ. ꯅꯪ ꯑꯗꯨꯝ ꯅꯨꯄꯤꯗꯨꯅ ꯍꯨꯟꯇꯣꯛꯄꯤꯔꯝꯕ ꯁꯣꯏꯗ꯭ꯔꯕꯅꯤ. ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯂꯝꯖꯤꯡꯕ ꯃꯥꯁꯨ ꯏꯃꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯏ. ꯀꯕꯣꯛꯂꯩ ꯃꯆꯥꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ. ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯅꯤ. ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯔꯗꯤ ꯍꯥꯎꯈ꯭ꯔꯅꯤꯗ. ꯏꯆꯥꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯄꯥꯝꯃꯤꯁꯤꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ? ꯑꯍꯥꯎꯕ ꯆꯥꯅꯤꯡꯗꯕ, ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯕ ꯂꯩꯄꯣꯠꯇꯦꯗ ꯏꯃꯥ. ꯑꯣ, ꯍꯩꯈ꯭ꯔꯕ ꯋꯥ ꯉꯥꯡꯕ ꯀꯥꯗꯤ? ꯏꯃꯥ ꯂꯧꯕꯩ ꯍꯩꯔꯤꯅꯤ. ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ. ꯀꯕꯣꯛꯂꯩꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯃꯤ ꯇꯧꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3ꯅꯤꯃꯨꯛ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ. ꯂꯝꯖꯤꯡꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯁꯨ ꯕꯦꯝꯕꯦꯝꯗ ꯁꯅꯥꯕꯨ ꯍꯥꯏꯅꯍꯜꯂꯝꯃꯤ. ꯁꯅꯥꯃꯁꯨ ꯀꯩꯁꯨ ꯈꯟꯗ ꯌꯥꯊꯣꯔꯛꯏ. ꯂꯝꯖꯤꯡꯕꯗꯤ ꯁꯅꯥꯅ ꯌꯥꯔꯛꯄꯁꯤꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ. ꯂꯝꯖꯤꯡꯕ ꯁꯅꯥ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯁꯅꯥ, ꯀꯩ ꯍꯥꯏꯒꯦ ꯇꯥ ꯂꯝꯖꯤꯡꯕ? ꯅꯪꯁꯦ ꯅꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ. ꯇꯥ ꯂꯝꯖꯤꯡꯕꯁꯨ ꯐꯖꯩꯗ. ꯍꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯩ ꯐꯖꯕ꯭ꯔꯣ? ꯐꯖꯩ. ꯂꯝꯖꯤꯡꯕꯗꯤ ꯁꯅꯥꯅ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯨꯄꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅꯒ ꯍꯔꯥꯎꯈ꯭ꯔꯦ. ꯁꯅꯥꯗꯤ ꯀꯩꯁꯨ ꯈꯟꯗ ꯂꯝꯖꯤꯡꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯇꯨꯃꯤꯟ ꯅꯣꯛꯂꯝꯃꯤ. ꯂꯝꯖꯤꯡꯕ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯅꯥ, ꯏꯕꯥꯅꯤ ꯕꯣꯔꯥ ꯆꯥꯎꯁꯦ. ꯆꯥꯎꯁꯦ. ꯑꯅꯤꯗꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯂꯝꯃꯤ. ꯂꯝꯖꯤꯡꯕꯒ ꯁꯅꯥꯒ ꯐꯝꯅ ꯕꯣꯔꯥ ꯄꯨꯊꯣꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯇꯥ ꯂꯝꯖꯤꯡꯕ, ꯁꯤꯒꯤ ꯄꯣꯠꯐꯝꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ. ꯅꯪꯗꯤ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯀꯃꯥꯏ ꯈꯪꯉꯤꯕ? ꯑꯩꯒ ꯕꯦꯝꯕꯦꯝꯒ ꯑꯗꯨꯝ ꯆꯥꯏ. ꯑꯣ. ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯕꯣꯔꯥꯒ ꯆꯉꯥꯡ ꯑꯃꯃꯝꯒ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯑꯅꯤꯗꯨꯁꯨ ꯆꯥꯕ ꯍꯧꯔꯝꯃꯤ. ꯁꯅꯥ ꯃꯥꯗꯤ ꯏꯀꯥꯏꯕꯒ ꯀꯩꯒ ꯌꯥꯝꯅꯒ ꯆꯥꯕ ꯅꯠꯇꯦ. ꯂꯝꯖꯤꯡꯕ ꯃꯥꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯄꯥꯈꯠꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯥꯔꯝꯃꯤ. ꯂꯝꯖꯤꯡꯕ ꯆꯥꯔꯝꯕꯗꯒꯤ ꯊꯣꯏꯕꯅ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯇꯞꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯞꯅ ꯑꯃꯨꯛ ꯆꯥꯔꯝꯃꯤ. ꯁꯅꯥꯅ ꯃꯣꯂꯤ ꯍꯥꯏꯔꯛꯏ. ꯇꯥ ꯂꯝꯖꯤꯡꯕ, ꯑꯣꯛꯇꯗꯤ ꯍꯥꯞꯍꯜꯂꯛꯁꯦ. ꯂꯝꯖꯤꯡꯕ ꯏꯀꯥꯏꯅ ꯌꯥꯔꯅꯤꯗ ꯑꯣꯏ. ꯑꯩꯅ ꯁꯨꯝ ꯆꯥ ꯂꯩꯔꯤ, ꯅꯪꯗꯤ ꯑꯃꯠꯇꯁꯨ ꯆꯥꯗꯦ. ꯑꯩꯗꯤ ꯃꯍꯧꯁꯥꯅ ꯌꯥꯝ ꯆꯥꯗꯦ. ꯑꯩꯒꯤ ꯃꯥꯡꯗ ꯆꯥꯕ ꯏꯀꯥꯏꯕ ꯃꯥꯜꯂꯤꯗ. ꯏꯀꯥꯏꯕꯒꯤ ꯅꯠꯇꯦꯗ, ꯌꯥꯝ ꯆꯥꯒꯟꯗꯕꯒꯤꯅꯤ. ꯁꯅꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯂꯝꯖꯤꯡꯕꯗꯣ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ. ꯆꯥꯕꯗ ꯂꯦꯝꯁꯤꯟꯅꯤꯅ ꯈꯔ ꯂꯩꯔꯗꯤ ꯂꯣꯏ ꯈꯪꯅꯔꯛꯑꯗꯕꯗꯣ. ꯇꯥ ꯂꯝꯖꯤꯡꯕ, ꯀꯩꯗꯧꯔꯒꯦ? ꯀꯩꯝ ꯇꯧꯗꯦ. ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯆꯠꯅꯕ ꯇꯧꯔꯁꯦ. ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯇꯝꯁꯦ. ꯑꯩ ꯁꯦꯜ ꯄꯤꯈ꯭ꯔꯒꯦ. ꯂꯝꯖꯤꯡꯕꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ. ꯇꯥ ꯂꯝꯖꯤꯡꯕ, ꯑꯩꯈꯣꯏ ꯌꯨꯝꯁꯨ ꯌꯧꯔꯕꯅꯤꯅ ꯑꯩꯁꯨ ꯆꯪꯍꯧꯔꯒꯦ.
ꯇꯥ ꯂꯝꯖꯤꯡꯕꯁꯨ ꯍꯟꯅꯕ ꯇꯧꯕꯤꯔꯣ. ꯍꯣꯏ ꯍꯣꯏ. ꯁꯅꯥꯁꯨ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ, ꯂꯝꯖꯤꯡꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯦꯜꯂꯝꯃꯤ. ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯅꯤ ꯁꯅꯥ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯗ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟ ꯇꯥꯁꯤꯟꯗꯨꯅ ꯇꯧꯔꯝꯃꯤ. ꯃꯆꯤꯟꯗꯁꯨ ꯁꯥꯎꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯩꯕꯨ ꯃꯁꯤ ꯅꯨꯄꯥꯁꯤꯗ ꯀꯩꯅꯨꯡꯒꯤ ꯂꯩꯔꯨꯕꯅꯣꯕ? ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯃꯤꯅ ꯃꯔꯣꯜ ꯑꯃ ꯄꯤꯖꯅꯤꯡꯗ꯭ꯔꯤꯕ. ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯤ. ꯂꯝꯖꯤꯡꯕ ꯃꯥꯁꯨ ꯁꯅꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ, ꯅꯪꯅ ꯁꯣꯜꯂꯤꯗꯣ ꯑꯩ ꯂꯣꯏ ꯇꯥꯏꯀꯣ. ꯑꯣ, ꯇꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯁꯣꯜꯂꯤꯕꯅꯤ ꯑꯩꯒꯤꯁꯦ. ꯅꯪꯅ ꯇꯥꯅꯕꯅꯤꯅ ꯁꯣꯜꯂꯤꯗꯣ ꯑꯩꯗꯤ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ. ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯇꯥꯅꯤꯡꯗꯣꯏꯅꯣ? ꯅꯨꯄꯤ, ꯀꯩꯅꯣ, ꯀꯩꯃꯨꯛ ꯂꯩꯔꯒꯦ? ꯀꯧꯕꯁꯤꯕꯨ ꯌꯥꯗ꯭ꯔꯥ ꯈꯪꯗꯦꯅꯦ. ꯑꯣ ꯌꯥꯏꯌꯦ, ꯅꯪꯅ ꯀꯧꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯅꯤ, ꯑꯗꯨꯗ ꯍꯥꯏꯕꯅꯤ. ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ, ꯂꯩꯕꯕꯨꯗꯤ ꯂꯩ. ꯑꯗꯨꯗꯤ ꯀꯣꯛ ꯍꯥꯏꯔꯣꯗꯅ, ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗ꯭ꯔꯁꯨ. ꯉꯥ ꯊꯣꯡꯕ ꯆꯥꯁꯤꯔꯅ ꯍꯪꯕꯅꯤ. ꯑꯍꯥꯎꯕꯗꯤ ꯆꯥꯕ ꯄꯥꯝꯈ꯭ꯔꯕ? ꯑꯍꯥꯎ ꯆꯥꯕ ꯄꯥꯝꯃꯤ ꯈꯪꯉꯗꯤ ꯅꯁꯥꯡ ꯈꯪꯅ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯍꯣ, ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯗꯤ ꯁꯦꯜꯗꯣ ꯈꯔ ꯌꯥꯝ ꯄꯨꯁꯜꯂꯛꯑꯣ. ꯑꯁ, ꯁꯦꯜꯗ ꯍꯥꯏ ꯂꯩ ꯅꯪꯃꯁꯨ, ꯏꯃꯥꯒ ꯆꯞ ꯃꯥꯟꯅꯩ. ꯍꯩꯃꯥ, ꯁꯦꯜ ꯂꯩꯇꯅ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ. ꯐꯔꯦ ꯐꯔꯦ, ꯑꯩ ꯑꯣꯏꯅꯅꯦ ꯉꯥꯗꯣ ꯂꯩꯔꯨꯔꯒꯦ. ꯈꯔ ꯊꯨꯅ ꯍꯟꯕꯤꯔꯛꯎꯀꯣ, ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯦꯡꯈꯤꯅꯤ. ꯍꯣꯏ ꯍꯦ. ꯂꯝꯖꯤꯡꯕꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ. ꯁꯅꯥꯁꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯍꯧꯔꯤ. ꯑꯍꯥꯎꯕ ꯆꯥꯕꯅ ꯃꯔꯣꯜ ꯑꯃ ꯄꯥꯝꯃꯤꯕ, ꯁꯦꯜ ꯇꯥꯅꯤ ꯍꯥꯏꯕꯅ ꯈꯪꯗ꯭ꯔꯤꯕ. ꯑꯁꯤꯕꯨ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯁꯤꯅꯤ. ꯉꯥꯡꯅ ꯉꯥꯡꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯦꯞꯇꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯂꯛꯏ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯂꯣꯏꯅꯁꯨ ꯁꯦꯝꯍꯜꯂꯛꯑꯕꯅꯤ. ꯋꯥꯗꯣ ꯉꯥꯡꯅ ꯉꯥꯡꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯁꯅꯥꯁꯨ ꯏꯟꯁꯥꯡ ꯑꯗꯨ ꯁꯦꯝ ꯁꯥꯅꯅꯕ ꯇꯧꯕ ꯍꯧꯔꯝꯃꯤ. ꯂꯝꯖꯤꯡꯕ ꯉꯥꯗꯨ ꯃꯈꯥꯗ ꯊꯝꯂꯝꯃꯤ. ꯏꯟꯁꯥꯡꯁꯦ ꯈꯔ ꯊꯨꯅ ꯊꯣꯡꯉꯣꯀꯣ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ. ꯂꯥꯝꯅꯤꯌꯦ, ꯅꯪꯗꯤ ꯂꯥꯝꯅꯤ. ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ, ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ? ꯑꯣ, ꯅꯪꯒꯤ ꯃꯑꯣꯡꯁꯤꯅꯅꯦ ꯂꯥꯡꯉꯤꯕꯁꯦ. ꯑꯣ, ꯂꯥꯡꯍꯧꯔꯣ ꯂꯥꯡꯍꯧꯔꯣ, ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯖꯤꯡꯕ ꯊꯣꯛꯈꯤꯔꯝꯃꯤ. ꯁꯅꯥꯁꯨ ꯉꯥꯗꯨ ꯊꯣꯡꯕ ꯍꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯝꯖꯤꯡꯕꯕꯨ ꯀꯧꯔꯝꯃꯤ. ꯂꯝꯖꯤꯡꯕ ꯂꯥꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯒꯠꯂꯝꯃꯤ. ꯂꯝꯖꯤꯡꯕ ꯃꯥꯒꯤ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯈꯥꯡꯗ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯈꯥꯡꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡꯗꯣ ꯈꯔ ꯍꯥꯞꯄꯣ. ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ, ꯅꯪ ꯂꯣꯏ ꯆꯥꯒꯦ ꯍꯥꯏꯔꯣ? ꯁꯅꯥ ꯃꯄꯨꯔꯣꯏꯕꯗ ꯄꯩꯔꯞ ꯌꯦꯡꯗꯨꯅ, ꯏꯟꯁꯥꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯆꯥꯒꯗꯕꯁꯤ ꯃꯉꯥꯏꯔꯦ, ꯏꯃꯥꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯑꯁ, ꯑꯗꯨꯕꯣꯕ ꯅꯣꯏꯒꯤꯗꯣ ꯌꯥꯝ ꯌꯥꯝꯃꯜꯂꯦ ꯍꯥꯏꯕ. ꯌꯥꯔꯦ, ꯅꯪꯒꯤ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯕ ꯏꯟꯁꯥꯡꯗꯣ ꯍꯥꯟꯅ ꯆꯥꯕ ꯂꯣꯏꯈꯣ, ꯑꯗꯨꯒ ꯍꯥꯞꯄꯛꯀꯦ. ꯂꯝꯖꯤꯡꯕꯁꯨ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯏꯟꯁꯥꯡ ꯑꯗꯨ ꯉꯥꯛꯇ ꯆꯥꯔꯝꯃꯤ. ꯁꯅꯥꯗꯤ ꯂꯝꯖꯤꯡꯕꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ. ꯑꯣ ꯌꯥꯔꯦ, ꯆꯥꯛꯁꯨ ꯈꯔ ꯆꯥꯋꯣ, ꯏꯟꯁꯥꯡ ꯉꯥꯛꯇꯅꯤ ꯆꯥꯏꯗꯣ. ꯆꯥꯛꯁꯨ ꯆꯥꯏꯅꯤ, ꯏꯟꯁꯥꯡꯗꯣ ꯈꯔ ꯍꯥꯞꯄꯣ ꯍꯥꯏꯕ. ꯁꯅꯥꯁꯨ ꯏꯟꯁꯥꯡ ꯈꯔ ꯍꯥꯞꯂꯝꯃꯤ. ꯑꯁꯨꯝꯅ ꯂꯝꯖꯤꯡꯕꯁꯨ ꯆꯥꯛ ꯑꯣꯛꯂ ꯃꯥꯜꯂꯦ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯍꯥꯝꯂꯝꯃꯤ. ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ. ꯕꯦꯝꯕꯦꯝꯒ ꯊꯣꯏꯕꯒ ꯂꯝꯖꯤꯡꯕ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ. ꯁꯅꯥꯁꯨ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯁꯤꯟ लांदुना तौरी. सना नुपा अनिदुगी तोंगाना खाइदोक्लबा मतुंगदा मखोय अनिगिसु चानबा तौरमी. लमजिंगबा चाना चाना नुपी अनिदुगी सिंगजु बोरा दुदा येंगदुना हाइरई. नोय अनिना चादुइसिबु ngamgदोरिब्रो ngammoidabo oide engonda hapo. सनाना ओइना ताबोक्तुना खुमलई. ओ ngamनिये. ओ जाउ जाउ. सना मथंदा मुरुम मुरुम सोलमी. मी असुक यामना पिजनिंगदबा नुपासिबु हौनब्रा हाइबनिदे सिबो. असुमना मरीदो हराव हराव चामिनरमी. थोइबा सनादा ओनचेंदुना हाइरई. सना नोय नुपासिबु होजिक्ति मीगा खरा पिजनिंगबो. सना इसुक सुकना खुमलई. काइदगी पिजनिंगबनो दादा थोइबा. ए मादे होजु फाबा हानगी मवंगदो अदुम तौरी ओइरे. तौरी तौरी नहानसु इमाना थरोइ थोंबा लेरकपा. अदुदा माना अइगी सरुकनिना थरोइने सुकनादगी अहुम खक्ता पिरइबनी. ए कइनो असेंबरो हाइसे. सिदबो अइना फागी तौखिद्रो. नहावै माना असुक यामना मी पिजनिंगा मोइना खंगमदिने अइ मंगोंदा लेजरमोइदबनी. हौजिक अमु हंगतना चलुबा यादबनिना उपाय लेते. पुंसि सुपा लेबा ताबनी. बेमबेमना नंगसु अदुमाय हाइनुहे. तालमजिंगमा नुंगाइरुइ. ओ मंगोंददिने नुंगाइबा नुंगाइतबा खंबा नते. मागे वाखलसिदा लेरमदोइसे माना लोइना चागनी मी पिजरोइ हाइबा वाखलसे सिखतनी. सिदा चुदुना नि लेरमदोइसे. अस नुपिया नंगसु अदु फावबदि हाइमनद्रो. कदाइदगी हाइमनबनो सि फावबदा वाटलबनी वाटलबा.
ꯑꯁ ꯅꯪꯒꯤ ꯅꯆꯤꯟ ꯈꯨꯀꯟꯗꯨꯗ ꯑꯩꯁꯦ ꯅꯪ ꯀꯔꯤ ꯅꯨꯡꯒꯤ ꯂꯧꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯁ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗ ꯀꯅꯥ ꯅꯨꯄꯤꯅ ꯂꯩꯅꯤꯡꯗꯣꯏꯅꯣ ꯑꯩ ꯑꯣꯏꯕꯒꯤ ꯂꯩꯕꯤꯔꯕꯩ ꯋꯥꯅꯤ ꯅꯪꯒꯤꯅꯦ ꯏꯁꯧꯁꯤꯗꯁꯨꯅꯦ ꯅꯨꯄꯥ ꯀꯅꯥꯝꯇꯅ ꯂꯧꯅꯤꯡꯉꯝꯃꯣꯏꯗꯣꯏꯅꯤ ꯅꯪꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯣ ꯑꯣ ꯅꯪꯁꯨꯅꯦ ꯅꯄꯨꯔꯣꯏꯕꯗ ꯏꯁꯧ ꯌꯥꯝ ꯂꯥꯡꯒꯅꯨ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯕꯥꯛ ꯕꯥꯛ ꯐꯨꯗꯔꯛꯆꯅꯤ ꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯐꯨꯔꯁꯦ ꯐꯨꯔꯁꯦ ꯉꯝꯅꯤꯗꯤ ꯐꯨꯔꯣ ꯕꯦꯝꯕꯦꯝ ꯁꯅꯥꯗ ꯈꯥꯝꯂꯛꯏ ꯌꯥꯔꯦ ꯅꯪꯁꯨ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯁꯅꯥ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯃꯁꯤ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯗꯅꯅꯦ ꯑꯩꯁꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕꯅꯤ ꯃꯕꯨꯛ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯁꯤꯒ ꯂꯝꯖꯤꯡꯕ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯂꯒ ꯑꯦ ꯀꯔꯤ ꯁꯞꯇ꯭ꯔꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯀꯤꯕꯨ ꯀꯤꯅꯦ ꯊꯣꯏꯕ ꯂꯝꯖꯤꯡꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨꯁꯨ ꯅꯨꯄꯤꯗꯒꯤ ꯈꯤꯠ ꯍꯦꯜꯂꯤꯍꯦ ꯅꯪꯁꯨ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯉꯤꯅꯤꯅꯦ ꯐꯩ ꯐꯩ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯣꯏ ꯂꯣꯏ ꯈꯪꯉꯕꯅꯤ ꯃꯇꯥꯡ ꯃꯇꯝꯗꯅꯤ ꯏꯕꯨꯡꯉꯣ ꯃꯤꯗꯤ ꯃꯔꯨꯞꯀꯤ ꯃꯤꯆꯪ ꯆꯪꯅꯩ ꯍꯥꯏ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯕꯨ ꯍꯦꯛꯇ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯃꯥꯡꯗ ꯐꯣꯡꯅ ꯍꯦꯛꯇ ꯑꯩꯕꯨ ꯌꯣꯟꯕꯅꯤ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯁꯨꯕ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯈꯤꯠ ꯍꯦꯜꯂꯤꯍꯦ ꯌꯥꯔꯦ ꯅꯪ ꯈꯪꯉꯕꯅꯤ ꯈꯪꯉꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ ꯂꯝꯖꯤꯡꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯈꯔ ꯅꯣꯛꯑꯗꯤ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯁꯨ ꯕꯦꯝꯕꯦꯝ ꯅꯣꯛꯅ ꯅꯣꯛꯅ ꯊꯥ ꯂꯝꯖꯤꯡꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯅꯥꯅ ꯅꯣꯛꯇꯕ ꯉꯝꯗꯣꯏꯅꯣ ꯅꯣꯛꯑꯣ 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 ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯅꯤꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯍꯦꯛ ꯍꯟꯈꯤꯕꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯆꯠꯊꯣꯛꯈꯤꯕ ꯀꯕꯣꯛꯂꯩꯁꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯈꯔ ꯆꯥꯍꯥꯎ ꯇꯟ ꯈꯔꯒ ꯂꯩꯗꯨꯅ ꯆꯪꯂꯛꯏ ꯀꯕꯣꯛꯂꯩ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯁꯅꯥ ꯍꯣ ꯁꯅꯥ ꯏꯃꯥ ꯍꯜꯂꯛꯑꯦ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯁꯅꯥꯁꯨ ꯂꯝꯖꯤꯡꯕꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯕꯣꯛꯂꯩꯁꯨ ꯃꯥꯅ ꯂꯩꯔꯛꯄ ꯉꯥꯃꯣꯛꯇꯨ ꯃꯃꯧꯗ ꯍꯦꯛ ꯄꯤꯕꯒ ꯃꯆꯥꯅꯨꯄꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯈꯤꯔꯝꯃꯤ ꯑꯌꯥ ꯏꯃꯥ ꯑꯩꯒꯤ ꯂꯩꯔꯛꯏꯔꯣ ꯑꯩꯁꯨ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯃꯣꯛꯇꯨ ꯇꯨꯡꯗ ꯍꯥꯏꯔꯛꯄ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯁꯅꯥꯗꯤ ꯂꯝꯖꯤꯡꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯃꯃꯥ ꯂꯩꯕꯁꯤꯗꯗꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯀꯕꯣꯛꯂꯩ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯆꯩꯔꯛꯏ ꯅꯪꯒꯤ ꯅꯠꯇꯦꯅꯦꯍꯦ ꯏꯃꯥꯅ ꯂꯩꯔꯛꯏꯁꯦ ꯏꯃꯧꯒꯤꯅꯤꯅꯦ ꯑꯁ ꯏꯃꯥ ꯃꯥꯗꯤ ꯉꯁꯥꯏ ꯕꯣꯔꯥ ꯁꯤꯡꯖꯨ ꯆꯥꯈꯤꯕꯒꯤ ꯀꯩꯝ ꯆꯥꯅꯤꯡꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩ ꯂꯣꯏ ꯆꯥꯔꯒꯦ ꯅꯪ ꯁꯤꯃ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯇꯧꯔꯗꯅ ꯈꯔꯁꯨ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯕꯅꯤ ꯂꯝꯖꯤꯡꯕ ꯃꯥꯗꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯃꯥꯅ ꯄꯨꯔꯛꯄ ꯆꯥꯍꯥꯎ ꯇꯟ ꯑꯗꯨ ꯆꯞ ꯆꯞ ꯁꯥꯏꯔꯝꯃꯤ ꯁꯅꯥꯗꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯤꯔꯛꯄ ꯌꯥꯕꯅꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯥꯏ ꯅꯨꯄꯤ ꯐꯥꯎꯕ ꯍꯦꯛ ꯄꯤꯖꯅꯤꯡꯗꯦ ꯀꯕꯣꯛꯂꯩ ꯑꯃꯨꯛꯁꯨ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯁꯅꯥꯗꯁꯨ ꯈꯔ ꯄꯤꯖꯧꯗꯅ ꯏꯃꯥ ꯃꯥ ꯆꯥꯅꯤꯡꯉꯝꯃꯣꯏ ꯍꯩꯠ ꯇꯨꯃꯤꯟ ꯂꯩꯌꯨ ꯈꯔ ꯄꯤꯖꯧ ꯃꯍꯥꯎ ꯇꯪꯕ ꯑꯣꯏꯅ ꯂꯝꯖꯤꯡꯕ ꯏꯁꯨꯛ ꯁꯨꯛꯇꯨꯅ ꯆꯥꯍꯥꯎ ꯇꯟ ꯃꯆꯦꯠ ꯈꯤꯇꯪ ꯁꯦꯠꯇꯨꯅ ꯁꯅꯥꯗ ꯄꯤꯔꯝꯃꯤ ꯀꯕꯣꯛꯂꯩ ꯑꯃꯨꯛꯁꯨ ꯃꯆꯥꯕꯨ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯈꯨꯄꯤꯅꯣ ꯈꯔꯁꯨ ꯌꯥꯝ ꯄꯤꯌꯨꯗꯅ ꯁꯅꯥ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯌꯥꯔꯅꯤꯗ ꯁꯤꯅ ꯁꯨꯝ ꯀꯕꯣꯛꯂꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯥꯟꯅ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯁꯨꯃꯥꯏꯅ ꯃꯤ ꯄꯤꯖꯅꯤꯡꯗꯦ ꯍꯥꯏꯕꯁꯤꯕꯨ ꯈꯪꯍꯧꯕ꯭ꯔꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯏꯃꯥ ꯊꯥ ꯊꯣꯏꯕꯅ ꯃꯕꯨꯛ ꯃꯄꯥꯎ ꯐꯩ ꯅꯨꯄꯤꯒꯁꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯤꯖꯗꯨꯅ ꯂꯨꯅ ꯇꯧꯕꯤꯒ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯖꯔꯨꯔꯤ ꯍꯔꯦ ꯍꯔꯦ ꯃꯗꯨꯒꯤ ꯊꯣꯏꯕ ꯍꯥꯏꯕ ꯑꯉꯥꯡꯗꯨꯁꯨ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯖꯔꯝꯃꯗꯤ ꯃꯉꯣꯟꯗ ꯀꯩꯁꯨ ꯂꯩꯖꯔꯝꯃꯣꯏꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯈꯩ ꯀꯞꯂꯛꯂꯝꯃꯤ ꯂꯝꯖꯤꯡꯕ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯉꯗꯤ ꯅꯪꯅ ꯑꯩꯕꯨ ꯍꯨꯟꯇꯣꯛꯑꯝꯃꯅꯤꯅꯅꯦ ꯑꯩꯁꯨ ꯅꯪꯍꯧꯔꯔꯣꯏꯅ ꯅꯪꯕꯨ ꯆꯦꯜꯂꯤꯅꯤ ꯑꯩꯅꯗꯤ ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯕꯅꯤꯗꯣ ꯂꯨꯅ ꯇꯧꯕꯤꯔꯅꯤ ꯈꯟꯗꯨꯅ ꯅꯪꯅ ꯍꯥꯏꯕꯗ ꯌꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯐꯥꯎꯕ ꯍꯦꯛ ꯄꯤꯖꯅꯤꯡꯗꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ ꯀꯕꯣꯛꯂꯩ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯞꯇꯥ ꯑꯃꯔꯣꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯀꯕꯣꯛꯂꯩ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯂꯝꯖꯤꯡꯕ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥ ꯉꯥꯁꯦ ꯂꯩꯔꯛꯏꯔꯣ ꯌꯥꯝ ꯆꯥꯎꯏ ꯂꯩꯔꯛꯏꯅꯦ ꯉꯁꯤꯗꯤꯅꯦ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯏꯃꯧꯗꯤ ꯎꯗꯦ ꯀꯥꯏ ꯆꯠꯈꯤꯒꯦ ꯃꯥꯕꯣ ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯍꯤꯞꯍꯧꯕꯅꯤ ꯀꯌꯥꯝ ꯀꯟꯅꯅꯣꯅꯦ ꯌꯥꯝ ꯅꯠꯇꯦꯗ ꯈꯤꯇꯪꯅꯦ ꯀꯩꯁꯨ ꯇꯧꯔꯨꯏ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯏꯟꯁꯥꯡꯁꯦ ꯅꯪ ꯍꯦꯛ ꯊꯣꯡꯉꯣ ꯉꯁꯤꯗꯤꯅꯦ ꯏꯃꯥꯁꯨ ꯋꯥꯔꯦ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯂꯝꯖꯤꯡꯕꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯂꯝꯃꯤ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯅꯤ ꯂꯝꯖꯤꯡꯕ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯕꯨ ꯀꯧꯔꯝꯃꯤ ꯀꯕꯣꯛꯂꯩꯁꯨ ꯃꯃꯧꯒ ꯄꯨꯟꯅ ꯆꯪꯂꯛꯏ ꯏꯃꯥ ꯆꯥꯛ ꯊꯥꯡꯇꯣꯔꯛꯎꯔꯥ ꯍꯣꯏ ꯊꯥꯡꯇꯣꯔꯛꯑꯣ ꯏꯃꯧꯒ ꯄꯨꯟꯅ ꯆꯥꯊꯣꯛꯑꯒꯦ ꯂꯝꯖꯤꯡꯕꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯛꯇꯣ ꯊꯥꯡꯇꯣꯔꯛꯂꯝꯃꯤ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯁꯅꯥꯗꯤ ꯍꯥꯞꯂꯛꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯂꯝꯖꯤꯡꯕ ꯅꯣꯛꯂꯗꯨꯅ
Ima, yam hawe, aina thongbai khangdi. Masi haiduna madi kit namduna chari, kabok le insang duda yengduna hairei. Ibungo, nangi injang sibu lehaudrabo. Ima, yam lehauri. Aduga sitang hapaiba. As ima di ahal yam oirida, yam chawrano. Ima gidi araibani ne nangi nupigi ni hairisi. Madi makuk chikpanina yam chaningamui, aduna hapaktabani. Lemaga pamuyina. Sana sauni no murum solami. Nang nakhongdo hek hamdaro, maduna ay pelan. Asi haiduna upay leta chakto sik to na charami. Asumna numitumasu hawkirami mathangi numitni. Ayuk angan baduda lamjingba maningda batin paiduna chelami ngarang ahingdagini chelaklibatu. Kaboglay amadi sana sulamjingbagi matawaduda hangai. Kaidaurage. Ima yadri, pukshi kainum tauri, ngarang ahingdagini. Sana kanghaudana machina thokna haidoki. Nathanta chaningbagini kalak tumpil. He, nang ngasi ko. Wa haiba nang bazana te amuksu batina do paiduna chenki. Sana sumurum solhawi. Magi nupi phabu pijaningdaba nangdi na khongdo khariyam hamdaru. Maihaki matungda lamjingbu sumasa ison sonna laklami. Lamjingba magi nupi do onsinduna hairei. Kai dongdoino nupi. Sana thawa sadana khomlai. Aikhoigina kangsoi nangina ngarangi nga thongbodo. Lamjingba pakhatna. Yare nga thongbuga chaningde. Kangsoi se dum charage. Haujikti nga thongbuga pelamani ne. Pungpen benjari. Kalak tumpili. Magi nupi phabu pijaningdaba nangdi ne. Na khongdo khariyamna hamtharu.